Hello, 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 xin ông em lại lạc biểu. Cola, baby, cola, baby, cola. Wait. Yang pertama, jawab dulu bagi kemarin teman lagi. Tức là biết là ta khô. Yo. Có đi luôn rồi. Dewa đi rồi đây. Dewa đi rồi đây. Dewa đi. Dewa đi cái phụ cháy chạy đấy. Em see live nih kok. Chơi kok. Kingsley. Ổn lại chơi, bây giờ mình lực cái. Diwali lùi bagi. Kecil em. Yang kumain tuh ngeri ke Diwali sih bu. Karena kali पैसा था ना खराब जुआ ada kali dah. Koi जुआ था ना भाई ते पैसा di kongkang. Diwali lùi bagi. Mà khi thà ní sẽ đi पैसा lùi bắt thải rồi. Em. Nó luôn mà. Đó. Bye bye. Friday sini sih. Diwali lu pergi kongkang nih.
Umur kuah sih. Ah. Hả? Thì nhưng ta kau ba ko jadi kena kau tu sih bu. Phải là xa rồi, xa xin thử phải ao ní mày em. Ấy bún lú nó ngọc khoai em ạ. Phải là xin mày em. Kalau live sang video, nah hangak sang cái đi mày em. Và thật sự live 타도 먹고 이래 좀 달아 보낸다면. Hả? Murok sih tiba, murok sih udah gak? Ani lak cik padiki heba. Very hot, is spicy. Mem, Diwali sih bu nungai bro mem. Ai di jeng biri ba aman sina ai sum pensa bo jage do live share to bila mo mem. Aman siapa tahu sih. Live thắt được bố ya. Hả? Nam cái này thì sẽ cái thàn nữa, sẽ phải trả lời với thàn nữa. Ở cái Kali Puja lo ra. Đây ông có một sự Assam cái ba Guwahati sih di Rak Puja sih kok aku cái Krishna Lila Puja ni bakwa. Ai sih lai besi su tawani dari lokha su tawani dari kwari cái sau mà phong aku Assam da kwa. Nolbari. Rồi mày mấy này sắp bằng mà đi video thằng sẽ cái anh đúng à anh nào mày em khăn gần ra khăn mày đi khăn đã International Leo Expo Guwahati Balaji Mandir hek manakta Leo Expo nahan 31 date 31 lagi hawa 18 kali no 18 November 18 bura cái nó là December 18 bura ngang ai sasarui sasa basiga manung da hang mà mém đây ba mà pung pha đi ba qua mà pung pha đi international lai se world semani loi na sure ngang ai ne urak pada Afghanistan Pakistan adayadi Kuwait Dubai perfume phata manam nusi ba dari Thailand China có lấy hậu đấy
ꯄꯣꯠꯇꯤ ꯈꯨꯇꯥꯡ ꯑꯃ ꯄꯣꯠ ꯌꯥꯝ ꯇꯥꯡꯉꯦ ꯕ꯭ꯔꯦꯟꯅꯦꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯅ ꯉꯔꯥꯡ ꯍꯪꯕꯗ ꯎꯔꯤꯄꯣꯛꯀꯤꯅꯤ ꯍꯥꯏꯀꯣ ꯑꯉꯥꯡꯗ ꯑꯗꯣ ꯃꯅꯤꯄꯨꯔ ꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯂꯤꯑꯣ ꯑꯦꯛꯁꯄꯣꯔꯠꯇ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯀꯨ ꯁꯣꯔꯤ ꯃꯆꯥꯒꯗꯣ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯗꯤ ꯁꯨꯝ ꯆꯥꯝ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯒ ꯇꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯝꯗꯗꯤ ꯑꯗꯣ ꯃꯥꯒꯤꯗꯨꯒ ꯂꯤꯑꯣ ꯑꯦꯛꯁꯄꯣꯔꯠꯇ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯃꯥ 140 ꯍꯥꯏꯍꯧꯔꯦꯕꯀꯣ ꯃꯥꯒꯤꯁꯨ ꯇꯦꯛꯁꯇꯣ ꯀꯟꯃꯟꯒꯤꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯡꯉꯤꯅꯦꯕꯀꯣ ꯃꯥꯏꯗꯨꯒ ꯌꯣꯜꯍꯧꯔꯤꯗꯣ ꯊꯥꯡꯄꯥꯛꯇꯒꯤ ꯀꯔꯤꯗꯒꯤ ꯑꯗꯩ ꯅꯥꯄꯤ ꯁꯦꯡꯅꯕ ꯊꯥꯡ ꯀꯩꯀꯥ ꯂꯣꯏ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯀꯣꯏꯕꯤꯌꯨ ꯒꯨꯋꯥꯍꯥꯇꯤꯗ ꯅꯛꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯂꯤꯑꯣ ꯑꯦꯛꯁꯄꯣꯔꯠ ꯄꯣꯠ ꯂꯩꯕ ꯂꯩꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯒꯦꯠꯇ ꯆꯪꯕꯗ ꯑꯣꯟꯂꯤ ꯃꯤ ꯑꯃꯗ 30 ꯔꯨꯄꯤꯁ ꯂꯨꯄꯥ 50 ꯑꯁꯤ ꯆꯥ ꯉꯝꯃꯔꯣꯏ ꯄꯨꯛꯀ ꯁꯥꯒꯠꯂꯦ ꯃꯤ ꯑꯃꯗꯅꯦ ꯂꯨꯄꯥ 50 ꯈꯛꯇꯪ ꯂꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯄꯣꯠꯇꯤ ꯑꯐ ꯑꯐꯕ ꯐꯪꯒꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯍꯧꯖꯤꯛ ꯋꯥꯅꯤꯡꯉꯥꯏ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯗꯤ ꯃꯈꯨꯠꯀꯁꯦ ꯈꯨꯖꯤꯟ ꯆꯣꯛꯆꯕ ꯅꯨꯄꯤꯒꯁꯦ ꯑꯁꯤꯒꯁꯦ ꯋꯥꯗꯕꯤ ꯄꯣꯠ ꯂꯩꯌꯦ ꯄꯣꯠ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯥꯂꯨ ꯁꯦꯝꯅꯕ ꯀꯩ ꯀꯔꯥ ꯃꯌꯥꯝ ꯂꯩꯈꯔꯦ ꯍꯥꯕꯤ ꯖꯥꯕꯤ ꯏꯁ ꯄꯨꯛ ꯆꯥꯛꯑꯦꯅꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯣꯠ ꯐꯖ ꯐꯖꯕꯁꯨ ꯂꯧꯔꯕꯅꯤꯕꯣ ꯃꯌꯥꯝ ꯆꯠꯄꯤꯔꯒ ꯀꯣꯏꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯤ ꯑꯃꯗ ꯂꯨꯄꯥ 50 ꯈꯛꯇꯅꯤ ꯇꯤꯀꯦꯠ ꯒꯦꯠꯇ ꯆꯪꯕꯤꯌꯨ ꯀꯣꯏꯕꯤꯌꯨ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯍꯧꯔꯒ ꯄꯨꯡ 7:30 ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯦ ꯑꯗꯣ ꯁꯟꯙꯥꯋꯥꯏꯔꯝꯗꯒꯤ ꯂꯥꯛꯑꯒ ꯀꯣꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯃꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀꯣꯏꯕ ꯑꯗꯨ ꯑꯆꯥ ꯑꯊꯛꯀꯤꯁꯨ ꯍꯣꯇꯦꯜꯗꯩ ꯀꯔꯤꯗꯩ ꯂꯣꯏ ꯂꯩꯔꯕꯅꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯒꯤ ꯂꯤꯂꯥꯅꯤ ꯁꯤ ꯂꯤꯑꯣ ꯑꯦꯛꯁꯄꯣ ꯍꯥꯏꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯕꯅꯤꯀꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯄꯣꯠ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯅ ꯁꯨꯔꯦ ꯑꯁꯥꯝꯒꯤꯁꯨ ꯀꯔꯤꯁꯨ ꯂꯣꯏꯅ ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯂꯤꯑꯣ ꯑꯦꯛꯁꯄꯣ ꯍꯥꯏꯅꯀꯣ ꯗꯦꯠ 31 ꯍꯧꯔꯤꯅꯤ ꯑꯗꯣ 18 ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯒꯨꯋꯥꯍꯥꯇꯤꯗ ꯅꯛꯄ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯐꯪꯕꯤꯔꯒꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯀꯣꯏꯊꯣꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯕꯅꯤ ꯂꯥꯏꯠ ꯐꯤꯠꯇꯤꯡ ꯃꯔꯛꯇ ꯀꯣꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯔ ꯍꯌꯦꯡꯂ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯛꯀꯦ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯝꯖꯔꯛꯏ ꯁꯨꯝ ꯃꯤꯅꯤꯠ 5-10ꯒꯤꯀꯣ ꯐꯖꯅꯗꯤ ꯑꯩ ꯅꯝꯃꯛꯇꯦ ꯍꯥꯏꯗꯤ ꯏꯍꯥꯡ ꯍꯥꯡꯉꯦꯕꯀꯣ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯏꯍꯥꯡ ꯍꯥꯡꯉꯦ ꯍꯥꯏꯕꯗꯤ ꯁꯨꯗ꯭ꯔꯦꯕ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤꯕꯅꯤꯅꯀꯣ ꯌꯥꯝ ꯋꯥꯠꯂꯦꯕ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯀꯣꯏꯕ ꯃꯇꯝꯗ ꯀꯩꯅꯣꯗꯤ ꯌꯥꯎꯗꯦꯀꯣ ꯀꯦꯅꯥꯗꯥꯗꯤ ꯌꯥꯎꯗꯦꯀꯣ ꯀꯦꯅꯥꯗꯥ ꯍꯟꯗꯛ ꯌꯥꯎꯔꯝꯃꯦꯕ ꯀꯦꯅꯥꯗꯥꯒꯤꯁꯦ ꯀꯔꯤꯅꯣ ꯌꯣꯜꯂꯤꯁꯦ ꯀꯦꯅꯥꯗꯥꯒꯤ ꯖꯤꯀꯦꯠ ꯂꯦꯗꯔ ꯖꯤꯀꯦꯠ ꯑꯩꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯐꯣꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯈꯣ ꯃꯌꯥꯝ ꯃꯥꯅꯦ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯕ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯤꯑꯣ ꯑꯦꯛꯁꯄꯣ ꯍꯥꯏꯁꯦ ꯑꯝꯇꯗꯤ ꯀꯣꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯄꯣꯠꯇꯤ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯀꯩꯗꯅꯣ ꯂꯣꯏꯁꯟꯈꯤꯕꯁꯤꯗ ꯂꯦꯗꯔ ꯖꯤꯀꯦꯠ ꯑꯃ ꯑꯩꯅ ꯊꯥꯡꯒꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ 90,000 ꯍꯥꯏꯔꯛꯏꯕꯣ
47,000 leather jacket amada ko akhoi nupagi myam khutang do ado nupa advertisement di tawre to matang do gaise video number number de kau thokre do number bata ri thanga lake ado ma khet ka susal ji ngi pa kisu to do boy wani da scratch ta bra khot pra sak pra am sakte dam pot fai ba Canada do Dubai gi na kari no jo lo do Dubai gi chocolate semu semu ko jaw ni ado di ma ki perfume ado di kai no फिर कहीं थे मैम जाओ दुबई जम सारे माँ की तो पूरा शोरूम टाइप थे जो थाईलैंड की ना कहीं ना थाईलैंड की ना टोपी अदगी फ्रूट्स अदगी बैग मसा मसा अदगी खतंग खतंग सब खत पोट लोई फाई को रुमान के सब खत सब मैम अदुन मैम सुसोई सोई दना लियो एक्सपो द कोई बिउ yam nungai bani poti jam tang bani मैम do pot lay gani di paisa se amani khatang pai la sapi ganu lising tara kun purasu sum la heudro bani pot apa ma yaro ga ti ko मैम do le lining ba adu se wakhan chaw ba am di changani kai gi no di Leo Expo ai di ko international la khoi brand pot ne ba ko asiga duplicate pot mo jaw di ba ko duplicate pot hek do ma da moi jel changani ba ko ase ma pa ni phut phat pot am yaw roi ba ko aduga ꯐꯨꯠ ꯐꯥꯠ ꯑꯃꯈꯛ ꯑꯩꯅ ꯉꯔꯥꯡ ꯐꯪꯅꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯃꯥ ꯅꯥꯏꯀꯤ ꯑꯦꯗꯤꯗꯥꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯗꯒꯤꯗꯤ ꯍꯥꯄꯦꯟꯒꯨꯝꯕꯁꯦ ꯑꯁꯤꯁꯦ ꯃꯣꯏꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯣꯏ ꯄꯥꯔꯃꯤꯁꯟ ꯂꯧꯊꯣꯛꯑꯒ ꯐꯝꯃꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯐꯥꯁ ꯀꯣꯄꯤꯅꯦꯕꯀꯣ ꯐꯥꯁ ꯀꯣꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯑꯩꯈꯣꯏ ꯑꯗꯒꯤꯗꯤ ꯀꯩꯀꯩꯗꯩꯅꯣ ꯃꯣꯏꯁꯦ ꯄꯥꯔꯃꯤꯁꯟ ꯂꯧꯔꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔ ꯐꯝꯃꯤꯅꯦꯕꯀꯣ ꯉꯔꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣꯗꯤ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯏꯐꯦꯠ ꯇꯧꯋꯦꯕ ꯑꯗꯨꯏꯗꯣ ꯑꯗꯣ ꯃꯥꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯎꯠꯂꯦꯕ ꯑꯗꯨꯏꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯒ ꯊꯣꯛꯏꯗꯣ ꯅꯨꯄꯥꯗꯨꯅ ꯍꯤꯟꯗꯤ ꯏꯟꯗꯤꯌꯥꯒꯤꯅꯦꯕꯀꯣ ꯐꯥꯁ ꯀꯣꯄꯤꯅꯦꯕꯀꯣ ꯐꯥꯁ ꯀꯣꯄꯤ ꯑꯣꯏꯔꯁꯨ ꯄꯣꯠꯇꯤ ꯐꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯏꯁꯦ ꯂꯨꯄꯥ 2,000 ꯇꯥꯕ ꯄꯣꯠꯇꯣ ꯂꯨꯄꯥ 400-500 ꯊꯥꯏ ꯑꯗꯣ ꯍꯥꯏꯅꯔꯒ ꯂꯨꯄꯥ ꯑꯗꯨꯒꯤ ꯃꯃꯜ ꯇꯥꯍꯟꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ 350 ꯄꯣꯠꯇꯤ ꯐꯩ ꯄꯣꯠ ꯁꯥꯊꯤꯅ ꯐꯔꯦ ꯐꯥꯁ ꯀꯣꯄꯤ ꯑꯣꯏꯔꯁꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯔꯁꯨ ꯍꯦꯛ ꯀꯣꯛꯀꯗꯕ ꯅꯠꯇꯦꯕ ꯐꯥꯁ ꯀꯣꯄꯤꯗꯣ ꯑꯩꯈꯣꯏ ꯄꯨꯃꯥꯒꯤ ꯂꯣꯒꯣꯒ ꯌꯥꯎꯔꯤꯗꯣ ꯃꯌꯥꯝ ꯑꯗꯣ ꯍꯦꯛ ꯀꯣꯛꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯒꯤꯁꯨ ꯌꯥꯎꯔꯤ ꯅꯨꯄꯤꯒꯤꯁꯨ ꯌꯥꯎꯔꯦꯕ ꯐꯥꯁ ꯀꯣꯄꯤꯗꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯇꯥꯕꯗꯣ ꯂꯩꯕꯅꯤ ꯃꯌꯥꯝ ꯆꯠꯄꯤꯔꯒꯗꯤ ꯃꯌꯥꯝ ꯐꯒꯅꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯐꯥꯁ ꯀꯣꯄꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥꯒꯤ ꯇ꯭ꯔꯦꯛꯁꯨꯠꯀꯁꯦ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯈꯣꯠꯄ ꯗꯁꯥ ꯉꯥꯏꯍꯥꯛꯇꯪ ꯕꯖꯥꯔ ꯑꯃ ꯆꯠꯂꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯗꯧꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯂꯧꯅꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇ꯭ꯔꯦꯛꯁꯨꯠꯇꯣ ꯌꯥꯝ ꯐꯖꯕ ꯃꯆꯨ ꯃꯈꯜ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯃꯥ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯎꯠꯂꯤꯑꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯄꯥꯔꯃꯤꯁꯟ ꯂꯧꯖꯔꯒ ꯐꯥꯁ ꯀꯣꯄꯤꯒꯤ ꯐꯝꯕꯅꯦꯅꯀꯣ ꯃꯆꯤꯟꯅ ꯁꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯕ ꯃꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯅ ꯀꯥꯏ ꯍꯪꯒꯅꯦꯕꯀꯣ ꯑꯗꯣ ꯃꯁꯥꯅ ꯁꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯗꯣꯛꯑꯦꯕ ꯑꯩ ꯐꯥꯁ ꯀꯣꯄꯤꯅꯦꯅꯀꯣ ꯐꯥꯁ ꯀꯣꯄꯤ ꯍꯥꯏꯕꯗꯤ ꯃꯥ ꯐꯥꯁ ꯀꯣꯄꯤ ꯌꯣꯟꯖꯔꯤꯃꯦꯅꯀꯣ ꯃꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯥꯅ ꯊꯣꯛ ꯊꯥꯛ ꯑꯗꯣ ꯊꯣꯛ ꯇꯧꯕ ꯌꯥꯔꯣꯏꯕ ꯃꯅꯨꯡꯗ ꯂꯤꯑꯣ ꯑꯦꯛꯁꯄꯣ ꯑꯩꯁꯦ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯅꯪꯉꯣꯟꯗ ꯕ꯭ꯔꯦꯟꯅꯦꯅꯀꯣ ꯂꯨꯄꯥ 2,000ꯒꯤ ꯃꯐꯝꯗꯨꯗ ꯂꯨꯄꯥ 2,000 ꯂꯧꯕ ꯌꯥꯄꯣꯟꯇꯦꯕ ꯖꯦꯜ ꯆꯪꯒꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯅ ꯁꯪꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯀꯣꯏꯊꯣꯛꯄꯤꯌꯨ ꯑꯗꯣ ꯍꯧꯕꯗꯗꯤ ꯉꯥꯏꯔꯦ ꯗꯦꯠ 31ꯗꯒꯤ ꯍꯧꯔꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯠꯂꯤ 18 ꯍꯥꯏꯁꯦ ꯋꯥꯠꯂꯦꯕꯀꯣ 31ꯗꯒꯤ 18 ꯐꯥꯎ ꯍꯥꯏꯁꯦ ꯉꯁꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯉꯁꯤ ꯇꯥꯔꯤꯛ 2 ꯇꯥꯔꯤꯛ 2 ꯍꯥꯏꯁꯦ ꯇꯥꯔꯤꯛ 35ꯗ ꯂꯣꯏꯗꯣꯏꯅꯦꯕꯀꯣ ꯋꯥꯠꯂꯤ ꯃꯔꯛ ꯁꯔꯛꯇꯨꯅꯦꯕ ꯈꯥꯏꯕꯣꯛꯀ ꯌꯧꯔꯛꯁꯜꯂꯛꯄꯩ ꯇꯟꯖꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯦꯕ ꯃꯤ ꯀꯣꯡꯒ ꯇꯤꯜꯂꯒ ꯈꯣꯠꯂꯒꯀꯣ ꯑꯗꯨꯒ ꯐꯣꯔꯦꯟꯒꯤ ꯀꯩꯅꯣꯒꯁꯨ ꯎꯗꯣꯏꯅꯤ ꯐꯣꯔꯦꯟꯒꯤ ꯅꯨꯄꯤ ꯅꯨꯄꯥꯒ ꯐꯣꯔꯦꯟ ꯀꯦꯅꯗꯥꯒ ꯍꯥꯏꯁꯦ ꯃꯣꯏꯗꯤꯀꯣ ꯃꯋꯥ ꯂꯧꯗꯦꯀꯣ ꯅꯨꯄꯤꯒ ꯇꯧꯋꯦ ꯁꯥꯏꯔꯒ ꯃꯣꯏ ꯅꯨꯄꯤꯒꯤ ꯈꯪꯗꯦ ꯁꯥꯏ ꯃꯕꯨꯛꯀ ꯂꯣꯏ ꯎꯠꯊꯣꯛꯑꯒꯀꯣ ꯃꯌꯥꯝ ꯑꯗꯨ ꯈꯛꯇꯅꯤ ꯁꯦꯠꯂꯤꯁꯦ ꯎꯕꯗ ꯁꯣꯁꯣ ꯂꯥꯎꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯄꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯄꯣꯠꯅꯤ ꯌꯣꯜꯍꯧꯔꯤꯁꯦ ꯑꯗꯨꯒꯗꯨ ꯎꯕꯗ ꯃꯌꯥꯝ ꯁꯣꯁꯣ ꯂꯥꯎꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯔꯗꯤ ꯖꯦꯁꯀꯥꯃꯤꯀ ꯍꯥꯏꯅꯔꯅꯦꯕꯀꯣ ꯃꯣꯏꯒꯤꯗꯤ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯅꯦꯕ ꯁꯤꯗ ꯗꯨꯕꯥꯏ ꯌꯥꯍꯧꯔꯦ ꯑꯗꯨꯗꯒꯤ ꯀꯦꯅꯥꯗꯥ ꯌꯥꯍꯧꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟ ꯌꯥꯍꯧꯔꯦ ꯄꯥꯀꯤꯁꯇꯥꯟ ꯌꯥꯍꯧꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤꯅ ꯀꯩꯅꯣ ꯌꯣꯜꯂꯤꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯀꯩꯀꯩ ꯃꯌꯥꯝꯅꯤ ꯌꯣꯜꯍꯧꯔꯤꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯦ ꯔꯥꯖꯁꯊꯥꯟ ꯌꯥꯎꯔꯦ ꯄꯟꯖꯥꯕ ꯌꯥꯎꯔꯦ ꯄꯟꯖꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯕꯣꯜ ꯑꯐꯕ ꯀꯝꯕꯣꯜ ꯁꯨꯞꯅꯕ ꯈꯣꯠꯅꯕ ꯁꯨꯞꯅꯇꯒꯤ ꯃꯃꯜ ꯂꯨꯄꯥ 4,000-5,000 ꯈꯛꯇꯪ ꯇꯥꯍꯧꯕꯅꯤ ꯀꯝꯕꯣꯜ ꯑꯩꯈꯣꯏ ꯗꯕꯜ ꯀꯩꯅꯣꯗꯣ ꯄꯦꯛꯇꯣ ꯑꯗꯨꯗꯣꯅꯦꯕ ꯄꯣꯠꯇꯤ ꯐꯈ꯭ꯔꯦ ꯃꯌꯥꯝ ꯄꯣꯠꯇꯤ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯣꯀꯦꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯥꯂꯤ ꯄꯨꯖꯥ ꯂꯣꯏꯕꯒꯤꯁꯦ ꯀꯃꯥꯏ ꯇꯧꯅꯒꯦ ꯂꯒꯥꯎ ꯁꯥꯟꯅꯕꯅ ꯂꯒꯥꯎ ꯑꯗꯩꯗꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯆꯦ ꯁꯥꯟꯅꯕ ꯇꯤꯟꯄꯇꯤ ꯁꯥꯟꯅꯕ ꯀꯌꯥꯝ ꯃꯥꯡꯅꯔꯒꯦ ꯃꯌꯥꯝ
ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯈꯤꯌꯦꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯚꯁꯦ ꯃꯤ ꯑꯃꯈꯛꯇꯪ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯑꯇꯩꯁꯨ ꯂꯥꯛꯄꯤꯌꯨ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯨꯗꯅꯀꯣ ꯂꯥꯏꯛ ꯑꯅꯤ ꯈꯛꯇꯪ ꯐꯪꯉꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯍꯦꯛꯀꯣ ꯃꯌꯥꯝ ꯂꯥꯏꯛꯇꯣ ꯇꯛ ꯇꯛ ꯀꯥꯏ ꯅꯝꯕꯤꯌꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯤꯒꯤ ꯊꯥ ꯑꯅꯤꯃꯨꯛꯁꯦ ꯄꯩꯁꯥ ꯂꯣꯏꯕ ꯃꯇꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯅ ꯑꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯁꯦ ꯏꯔꯥꯡ ꯇꯧꯕꯅꯤꯅꯀꯣ ꯑꯁꯤꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯆꯠꯆꯗ꯭ꯔꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯣꯏꯕ ꯃꯣꯏꯒꯤꯗꯤ ꯋꯥꯈꯟꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥꯅꯦꯕꯀꯣ ꯁꯤꯒꯤ ꯊꯥꯁꯦꯀꯣ ꯑꯗꯣ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯀꯧꯗꯤ ꯀꯧꯅꯩ ꯍꯟꯗꯛꯇꯤ ꯀꯧꯗꯤ ꯀꯧꯅꯩ ꯃꯌꯥꯝ ꯎꯔꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯌꯥꯝ ꯊꯥꯡꯒꯠꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯂꯥꯡ ꯈꯣꯠꯅꯀꯣ ꯇꯧꯗꯤ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯀꯧꯗꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯤꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯌꯥꯝꯁꯨ ꯇꯧꯅꯩꯕ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯁꯨ ꯁꯨꯝ ꯇꯧꯅꯔꯤꯁꯤꯅꯤ ꯁꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯣ ꯌꯥꯝꯅ ꯅꯣꯛꯈꯤ ꯇꯧꯗꯅ ꯑꯗꯨꯗꯤ ꯇꯧꯗꯦ ꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯁꯤꯒꯤ ꯊꯥ ꯑꯅꯤ ꯑꯍꯨꯝꯁꯦ ꯄꯩꯁꯥ ꯂꯣꯏꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯁꯤꯅꯤꯗ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯁꯤꯅꯤ ꯍꯧꯖꯤꯛ ꯔꯥꯁ ꯂꯤꯂꯥ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯄꯨꯖꯥ ꯒꯨꯋꯥꯍꯥꯇꯤꯗ ꯃꯊꯪ ꯃꯊꯪ ꯈꯔ ꯈꯥꯛꯇꯅꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯅꯣꯜꯕꯥꯔꯤ ꯍꯥꯏꯁꯤꯅ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯗꯣꯏꯅꯤ ꯑꯁꯤꯒꯩꯁꯤꯒ ꯅꯣꯜꯕꯥꯔꯤꯗꯔ ꯀꯩꯅꯣ ꯗꯦꯠ ꯀꯌꯥꯅꯣꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯁꯤꯡꯒꯥꯔ ꯄꯕꯟꯗꯤꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯂꯥꯛꯇꯣꯏꯅꯤ ꯄꯕꯟꯗꯤꯞꯀ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯣꯏꯅꯕꯤ ꯃꯥꯒꯤ ꯁꯥꯏꯗꯣ ꯃꯥꯒ ꯑꯗꯨꯁꯨ ꯁꯤꯡꯒꯥꯔꯅꯤ ꯅꯨꯄꯤꯗꯨ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯈꯪꯕ ꯂꯩꯔꯒꯗꯤ ꯄꯕꯟꯗꯤꯞꯀ ꯂꯣꯏꯅꯕ ꯃꯤꯗꯣ ꯈꯪꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯇ ꯁꯤꯅꯤ ꯍꯥꯏꯕꯤꯔꯝꯃꯣ ꯄꯕꯟꯗꯤꯞ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯆꯥꯎꯅꯤ ꯑꯗꯨꯒ ꯆꯠꯄꯕꯨꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯕꯨ ꯑꯣꯏꯔꯣ ꯀꯥꯔꯕꯨ ꯑꯣꯏꯔꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯒꯤꯅ ꯑꯃꯨꯛ 8 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯆꯠꯂꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯐꯝ ꯂꯩꯇꯕ ꯄꯨꯔꯥ ꯚꯤꯠꯅꯦ ꯍꯥꯏꯕ ꯑꯈꯪꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯅꯦꯕ ꯃꯐꯝꯗꯣ ꯑꯦꯔꯤꯌꯥꯗꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯩꯁꯤꯒꯁꯨ ꯑꯩꯈꯣꯏ ꯁꯤꯒ ꯒꯨꯋꯥꯍꯥꯇꯤ ꯒꯣꯔꯆꯨꯛꯇꯒꯤ ꯈꯤꯇꯪ ꯆꯪꯁꯜꯂꯒ ꯃꯣꯏꯅꯥꯈ꯭ꯔꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯁꯨ ꯑꯁꯤꯁꯨ ꯆꯥꯎꯋꯤ ꯆꯥꯎꯔꯒꯁꯨ ꯑꯁꯤꯒꯗꯤ ꯅꯣꯜꯕꯥꯔꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒ ꯊꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯨ ꯆꯥꯎꯋꯤ ꯆꯥꯎꯔꯒꯁꯨ ꯑꯗꯨꯅꯦꯕ ꯑꯁꯤꯅ ꯈꯤꯇꯪ ꯄꯤꯛꯀꯅꯤ ꯅꯣꯜꯕꯥꯔꯤꯒꯤꯁꯨ ꯆꯥꯎꯋꯤ ꯑꯗꯨꯒ ꯂꯣꯈ꯭ꯔꯥꯒꯤꯁꯤꯁꯨ ꯆꯥꯎꯗꯣꯏꯅꯤ ꯑꯗꯨ ꯆꯥꯎꯕꯗꯣ ꯂꯣꯈ꯭ꯔꯥꯒ ꯒꯣꯔꯆꯨꯛꯀ ꯍꯥꯏꯗꯤ ꯃꯣꯏꯅꯥꯈ꯭ꯔꯣꯡꯁꯤꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯅꯣꯜꯕꯥꯔꯤꯒꯗꯤ ꯑꯗꯨꯝ ꯗꯕꯜꯗ ꯆꯥꯎꯋꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯒꯤꯗꯤ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯖꯕꯅꯤ ꯉꯥꯅꯨꯁꯤꯡꯁꯦ ꯀꯣꯀꯥ ꯈꯣꯡꯒꯠꯂꯛꯑꯦ ꯑꯗꯣ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯁꯔꯃ ꯕ꯭ꯂꯣꯛꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯑꯃꯅꯤꯁꯤꯅ ꯑꯩ ꯁꯨꯝ ꯄꯦꯟꯖꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯇꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯃꯅ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯑꯗꯣ ꯂꯥꯏꯚꯁꯦ ꯌꯦꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯂꯥꯏꯛꯁꯦ ꯑꯅꯤꯈꯛꯇꯪ ꯐꯪꯉꯤ ꯀꯩꯒꯤꯅꯣ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯂꯥꯏꯛꯇꯣ ꯇꯛ ꯇꯛ ꯅꯝꯕꯤꯔꯝꯃꯨ ꯂꯥꯏꯛ ꯅꯝꯕꯁꯦ ꯋꯥꯗꯕꯅꯤ ꯁꯤꯌꯥꯔ ꯇꯧꯕꯁꯨ ꯋꯥꯗꯕꯅꯤ ꯑꯗꯣ ꯑꯃꯅ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ कौन कहते हैं भगवान आते नहीं ꯆꯥꯛꯄ ꯈꯔꯗꯤ ꯐꯔꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯩ ꯁꯔꯨꯛꯄꯨꯗꯤꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕꯤꯔꯒ ꯆꯥꯕꯗꯁꯨ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯣꯟꯊꯣꯛꯅꯔꯛꯄꯒꯤ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯅꯥꯟꯅꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯆꯥꯕ ꯈꯣꯠꯄ ꯏꯁꯤꯡ ꯊꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ
ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯃꯌꯥꯝ, ꯍꯛꯆꯥꯡꯕꯨ ꯐꯅ ꯊꯝꯕꯤꯌꯨ ꯃꯌꯥꯝ. ꯑꯗꯨꯒ ꯁꯤ ꯍꯥꯏꯖꯤꯜꯂꯒ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯦꯛ ꯑꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯊꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤꯗꯣ. ꯍꯟꯗꯛꯁꯦ ꯀꯣꯡꯀꯥꯡ ꯑꯣꯏꯔꯦ, ꯀꯥꯂꯤ ꯄꯨꯖꯥ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ. ꯑꯗꯨꯅꯤ ꯄꯨꯖꯥ ꯄꯩꯁꯥ ꯂꯣꯏꯕ ꯃꯇꯝꯅꯤ ꯃꯌꯥꯝ, ꯄꯩꯁꯥ ꯁꯥꯈꯤꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯝꯖꯔꯒꯦ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ ꯃꯌꯥꯝ, ꯂꯥꯏꯐ ꯊꯝꯖꯔꯒꯦ.